ꯑꯩꯈꯣꯏꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯟꯈꯠꯍꯟꯒꯅꯤ? ꯃꯔꯨꯑꯣꯏꯕ ꯄꯥꯝꯕꯩ ꯑꯅꯤ ꯂꯩ꯫ ꯑꯍꯥꯟꯕꯗ ꯆꯤꯟꯖꯥꯛ, ꯑꯅꯤꯁꯨꯕꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ꯫ ꯑꯅꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯉꯛꯅ ꯊꯣꯛꯀꯗꯕ ꯑꯃꯁꯨ ꯂꯩ: ꯃꯥꯏꯀ꯭ꯔꯣ ꯑꯣꯔꯒꯥꯅꯤꯖꯝꯁ꯫ ꯃꯥꯏꯀ꯭ꯔꯣ ꯑꯣꯔꯒꯥꯅꯤꯖꯝꯁ, ꯃꯥꯏꯀ꯭ꯔꯣꯕ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯦꯗꯜꯠ ꯑꯣꯏꯔꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯃꯥꯏꯀ꯭ꯔꯣ ꯑꯣꯔꯒꯥꯅꯤꯖꯝꯁ ꯑꯁꯤ ꯇ꯭ꯔꯤꯂꯤꯌꯟ 39 38 ꯇ꯭ꯔꯤꯂꯤꯌꯟꯁꯃꯨꯛ ꯌꯥꯎꯏ꯫ ꯃꯁꯤ ꯃꯤꯑꯣꯏꯗꯨꯗ ꯌꯥꯎꯔꯤꯕ ꯁꯦꯜꯒꯤ ꯃꯁꯤꯡꯗꯒꯤ ꯁꯔꯨꯛ 10 ꯍꯦꯜꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯐꯦꯁ ꯍꯥꯏꯕꯗꯤ ꯎꯟꯁꯥ, ꯃꯤꯠꯅꯆꯤꯡꯕꯗ ꯚꯥꯏꯔꯁ, ꯐꯟꯖꯥꯏ, ꯕꯦꯛꯇꯦꯔꯤꯌꯥꯅꯆꯤꯡꯕ ꯃꯥꯏꯀ꯭ꯔꯣꯕ ꯀꯌꯥ ꯑꯃ ꯅꯞꯇꯨꯅ ꯂꯩ꯫ ꯑꯃꯨꯛꯁꯨ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯑꯍꯣꯕꯁꯤꯡ ꯍꯥꯏꯕꯗꯤ ꯔꯦꯁꯄꯤꯔꯦꯇꯣꯔꯤ ꯑꯃꯗꯤ ꯗꯥꯏꯖꯦꯁꯇꯤꯚ ꯇ꯭ꯔꯦꯛꯁꯤꯡꯗꯁꯨ ꯃꯥꯏꯀ꯭ꯔꯣ ꯑꯣꯔꯒꯥꯅꯤꯖꯝ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯃꯥꯏꯀ꯭ꯔꯣ ꯑꯣꯔꯒꯥꯅꯤꯖꯝꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯝ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯖꯤꯕꯁꯤꯡ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒ ꯐ꯭ꯔꯦꯟꯗꯂꯤ ꯑꯣꯏ, ꯍꯥꯏꯕꯗꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤ, ꯑꯀꯥꯏꯕ ꯄꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒ ꯄꯨꯟꯅ ꯏꯚꯣꯂꯨꯁꯟ ꯊꯣꯛꯃꯤꯟꯅꯔꯛꯄꯒꯤꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯈꯔꯗꯪ ꯍꯥꯏꯔꯕꯗ, ꯑꯩꯈꯣꯏꯒꯤ ꯗꯥꯏꯖꯦꯁꯇꯤꯚ ꯁꯤꯁꯇꯦꯝꯗ ꯌꯥꯎꯔꯤꯕ ꯃꯥꯏꯀ꯭ꯔꯣꯕ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯇꯨꯝꯕ ꯉꯝꯗꯕ ꯄꯣꯠꯂꯝ ꯀꯌా ꯑꯃ ꯇꯨꯝꯍꯟꯗꯨꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯔꯕ ꯚꯥꯏꯇꯥꯃꯤꯟꯁꯤꯡ ꯄꯤꯕꯤꯔꯤ꯫ ꯗꯥꯏꯖꯦꯁꯇꯤꯚ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯕꯦꯛꯇꯦꯔꯤꯌꯥ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯋꯥꯡꯈꯠꯍꯜꯂꯤ ꯍꯥꯏꯕꯁꯤ ꯁꯥꯏꯟꯇꯤꯁꯠ ꯀꯌꯥ ꯑꯃꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯎꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯀ꯭ꯔꯣ ꯑꯣꯔꯒꯥꯅꯤꯖꯝ ꯈꯔꯗꯤ ꯑꯩꯈꯣꯏꯗ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯅꯥꯍꯟꯕ ꯉꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯅ ꯊꯣꯛꯀꯗꯕ ꯑꯃꯅ, ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗ ꯌꯥꯎꯔꯤꯕ ꯀꯥꯟꯅꯔꯕ ꯃꯥꯏꯀ꯭ꯔꯣꯕꯁꯤꯡ ꯑꯁꯤꯅ ꯍꯛꯆꯥꯡꯗ ꯆꯪꯂꯛꯂꯤꯕ ꯃꯍꯤꯛ ꯄꯦꯊꯣꯖꯦꯟꯁꯤꯡ ꯑꯁꯤꯒ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯀꯣꯝꯄꯤꯇꯤꯁꯟ ꯇꯧꯅꯩ꯫ ꯃꯁꯤ ꯃꯆꯤꯟꯖꯥꯛ ꯑꯃꯗꯤ ꯂꯩꯐꯝꯒꯤ ꯀꯣꯝꯄꯤꯇꯤꯁꯟꯅꯤ꯫ ꯀꯣꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯛꯆꯥꯡꯗ ꯀꯥꯟꯅꯔꯕ ꯃꯥꯏꯀ꯭ꯔꯣꯕꯁꯤꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯀꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤꯕ ꯀꯥꯟꯅꯔꯕ ꯃꯥꯏꯀ꯭ꯔꯣꯕꯁꯤꯡ ꯑꯁꯤꯅ ꯁꯥꯏꯇꯣꯀꯥꯏꯟꯁ ꯀꯧꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯁꯨꯡꯗꯨꯅ ꯆꯪꯂꯛꯂꯤꯕ ꯄꯦꯊꯣꯖꯦꯟꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯄꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕ ꯋꯥꯐꯝ ꯑꯃꯅ, ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯑꯁꯤ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯝ ꯑꯁꯤꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯕꯁꯤ ꯇꯨꯃꯤꯠꯇ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯕꯁꯤꯅꯤ꯫ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯑꯁꯪꯕ ꯃꯅꯥ-ꯃꯁꯤꯡ ꯑꯃꯗꯤ ꯐꯥꯏꯕꯔ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡꯅ ꯀꯥꯟꯅꯔꯕ ꯃꯥꯏꯀ꯭ꯔꯣꯕꯁꯤꯡꯕꯨ ꯍꯛꯆꯥꯡꯗ ꯍꯦꯟꯒꯠꯍꯟꯕ ꯉꯝꯃꯤ, ꯑꯗꯨꯒ ꯑꯟꯍꯦꯜꯗꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ, ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯦꯀꯦꯖ ꯇꯧꯔꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤꯅ ꯍꯛꯆꯥꯡꯗ ꯃꯥꯡ ꯇꯥꯛꯍꯟꯕ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯕꯨ ꯃꯁꯤꯡ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯐꯥꯁꯠ ꯐꯨꯗꯇ ꯐꯪꯂꯤꯕ ꯆꯤꯟꯖꯥꯛꯁꯤꯡꯅ ꯍꯛꯆꯥꯡꯗ ꯃꯥꯡ ꯇꯥꯛꯍꯟꯕ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯕꯨ ꯃꯁꯤꯡ ꯍꯦꯟꯒꯠꯍꯜꯂꯤ, ꯂꯣꯏꯅꯅ ꯀꯥꯟꯅꯔꯕꯁꯤꯡꯕꯨꯅ ꯃꯁꯤꯡ ꯍꯟꯊꯍꯜꯂꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯕ꯭ꯔꯦꯟꯗ ꯑꯁꯤꯒꯨꯝꯕ ꯐꯥꯁꯠ ꯐꯨꯗꯀꯤ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯆꯥꯔꯛꯅꯅꯕ ꯍꯥꯏꯔꯤꯕ ꯃꯥꯡ ꯇꯥꯛꯍꯟꯕ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡ ꯑꯁꯤꯅ ꯁꯤꯒꯅꯦꯜ ꯑꯃꯁꯨ ꯄꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯛꯆꯥꯡꯗ ꯂꯥꯏꯅꯥ ꯂꯥꯛꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯑꯁꯦ ꯃꯑꯣꯡ ꯇꯥꯅ ꯆꯥꯕ ꯇꯉꯥꯏ ꯐꯗꯅ ꯆꯪꯏ꯫ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯀꯌꯥꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯝꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯝꯒ ꯈꯦꯠꯅꯩ꯫ ꯃꯁꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯗꯥꯏꯠ, ꯆꯍꯤ, ꯅꯨꯄꯤ-ꯅꯨꯄꯥ, ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ ꯖꯦꯅꯦꯇꯤꯀꯦꯜ ꯃꯦꯀꯞꯀꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯃꯤꯑꯣꯏ ꯑꯃꯗ ꯂꯩꯕ ꯂꯥꯏꯅꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯒꯠ ꯍꯥꯏꯕꯗꯤ ꯏꯁꯣꯐꯦꯒꯁꯇꯒꯤ ꯍꯧꯔꯒ ꯂꯥꯔꯖ ꯏꯟꯇꯦꯁꯇꯥꯏꯟ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯁꯥꯏꯟꯇꯤꯐꯤꯛ ꯄ꯭ꯔꯨꯐ ꯂꯩꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯅꯥꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯣꯕꯤꯁꯤꯇꯤ, ꯏꯟꯐ꯭ꯂꯦꯃꯦꯇꯔꯤ ꯕꯥꯎꯜ ꯗꯤꯖꯤꯖ ꯑꯃꯗꯤ ꯀꯣꯂꯣꯔꯦꯛꯇꯜ ꯀꯦꯟꯁꯔ ꯌꯥꯎꯔꯤ꯫ ꯇꯥꯕꯗꯗꯤ ꯍꯦꯛ ꯍꯪꯒꯣꯏꯕ ꯐꯥꯎꯔꯒꯁꯨ ꯃꯁꯥ ꯃꯎ ꯐꯔꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯐꯤꯀꯦꯜ ꯃꯦꯇꯔ ꯍꯥꯏꯕꯗꯤ ꯑꯃꯥꯡꯕ ꯅꯝꯕꯔ 2 ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯐꯕ ꯕꯦꯛꯇꯦꯔꯤꯌꯥꯁꯤꯡ ꯑꯁꯤ ꯂꯥꯏꯅꯥ ꯆꯦꯜꯂꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯥꯏꯅꯥ ꯀꯌꯥ ꯂꯥꯌꯦꯡꯕꯒꯤ ꯄꯊꯥꯞ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟ ꯇꯧꯗꯨꯅ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯄ ꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯃꯥꯏꯀ꯭ꯔꯣꯕꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤ ꯑꯍꯥꯟꯕꯗꯗꯤ ꯃꯃꯥꯁꯤꯡꯗꯒꯤ ꯏꯟꯍꯦꯔꯤꯠ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯔꯨꯔꯤꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯍꯥꯏꯕꯗꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯑꯉꯥꯡ ꯑꯃ ꯆꯍꯤ 2 ꯐꯥꯎꯕꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯝ ꯑꯁꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯦ, ꯍꯥꯏꯕꯗꯤ ꯑꯍꯣꯡꯕ ꯂꯩ꯫ ꯂꯣꯏꯅꯅ ꯆꯍꯤ 2 ꯐꯥꯎꯕꯒꯤ ꯑꯉꯥꯡꯁꯤꯡꯗ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤ꯫ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯑꯉꯥꯡ ꯑꯗꯨꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯑꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫
ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯕ ꯁꯛꯆꯨ ꯃꯥꯟꯅꯕ ꯍꯥꯏꯕꯗꯤ ꯁꯦꯝ ꯑꯦꯊꯅꯤꯁꯤꯇꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯆꯤꯟꯖꯥꯛ ꯄꯨꯟꯁꯤ ꯃꯍꯤꯡꯅꯆꯤꯡꯕꯁꯤ ꯃꯥꯟꯅꯕꯅꯤꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯒꯠ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯝ ꯑꯁꯤꯁꯨ ꯃꯥꯟꯅꯩ ꯁꯥꯏꯟꯇꯤꯁ ꯈꯔꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯒꯠꯇ ꯂꯩꯔꯤꯕ ꯃꯥꯏꯀ꯭ꯔꯣꯕꯤꯌꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯃꯥꯟꯅꯩ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯨꯗ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯃꯁꯤꯅ ꯍꯛꯆꯥꯡꯗ ꯀꯔꯝꯅ ꯀꯥꯟꯅꯍꯜꯂꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯨꯗ ꯍꯥꯏꯕꯗꯤ ꯂꯝꯗꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞꯁꯤꯡꯗꯨꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗꯒꯤ ꯑꯗꯨꯃꯛ ꯆꯥꯟꯅꯗꯨꯅ ꯂꯥꯛꯂꯕ ꯆꯤꯟꯖꯥꯛꯁꯤꯡꯕꯨꯅꯤ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯑꯆꯝꯕ ꯄ꯭ꯔꯣꯁꯦꯁꯤꯡ ꯌꯥꯝꯅ ꯇꯧꯗ꯭ꯔꯤꯕ ꯑꯃꯗꯤ ꯂꯤꯗꯨꯅ ꯊꯝꯂꯕ ꯍꯥꯏꯕꯗꯤ ꯐꯔꯃꯦꯟꯇꯦꯗ ꯑꯥꯏꯇꯦꯝꯁꯤꯡ ꯑꯣꯏꯒꯜꯂꯤ ꯍꯥꯏꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤꯒ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯗꯨꯒꯤ ꯒꯠ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯝꯒ ꯌꯥꯝꯅ ꯑꯆꯧꯕ ꯃꯔꯤ ꯑꯃ ꯂꯩ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯅꯣꯔꯊ ꯏꯁ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯖꯔꯕ ꯆꯤꯟꯖꯥꯛꯀꯤ ꯀꯜꯆꯔ ꯑꯃ ꯂꯩꯕ ꯃꯐꯝꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯅꯥ ꯃꯁꯤꯡ ꯎꯍꯩ ꯋꯥꯍꯩ ꯍꯛꯆꯥꯡꯗ ꯀꯥꯟꯅꯔꯕ ꯁꯦꯝꯒꯨꯝ ꯃꯈꯜ ꯀꯌꯥ ꯑꯃ ꯑꯃꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯐꯔꯃꯦꯟꯇꯦꯗ ꯐꯨꯗꯁꯤꯡ ꯐꯪꯏ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯃꯥꯡꯉꯩꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯦꯟꯁꯦꯁꯇꯔꯁꯤꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯦꯗꯤꯀꯦꯜ ꯐꯦꯁꯤꯂꯤꯇꯤꯁ ꯐꯖꯅ ꯐꯪꯈꯤꯗ꯭ꯔꯕꯁꯨ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯅ ꯂꯩꯕ ꯉꯝꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯕ ꯒꯠ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯝ ꯑꯃ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯕ ꯉꯝꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯑꯅꯧꯕ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯀꯌꯥꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯐꯔꯃꯦꯟꯇꯦꯗ ꯐꯨꯗ ꯃꯁꯤꯗ ꯁꯪꯒꯣꯝ ꯑꯐꯝꯕ ꯍꯋꯥꯏꯖꯥꯔ ꯉꯥꯔꯤ ꯁꯣꯏꯕꯨꯝ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯕꯦꯛꯇꯦꯔꯤꯌꯥ ꯀꯌꯥ ꯑꯃ ꯄꯤꯕ ꯉꯝꯃꯤ ꯑꯃꯗꯤ ꯍꯥꯟꯅꯅ ꯌꯥꯎꯖꯔꯤꯕꯁꯤꯡꯕꯨꯗꯨꯕꯨꯅ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯄꯣꯛꯍꯟꯕ ꯉꯝꯃꯤ ꯃꯁꯤꯃꯛꯅ ꯍꯥꯏꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁ ꯑꯃꯗꯤ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤꯕ ꯃꯥꯏꯀ꯭ꯔꯣꯕꯁꯤꯡꯕꯨꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛꯁ ꯍꯥꯏꯔꯒꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤꯔꯤꯕ ꯃꯥꯏꯀ꯭ꯔꯣꯕꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛꯁꯤꯡꯕꯨꯅꯤ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯐꯔꯃꯦꯟꯇꯦꯗ ꯐꯨꯗꯁꯤꯡ ꯑꯁꯤ ꯆꯥꯔꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁ ꯑꯃꯗꯤ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛꯁꯤꯡ ꯑꯁꯤ ꯍꯦꯛꯇꯃꯛ ꯐꯪꯂꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯁꯔꯆꯔ ꯀꯌꯥ ꯑꯃꯅ ꯑꯅꯧꯕ ꯔꯤꯖꯜꯠ ꯀꯌꯥ ꯑꯃ ꯄꯤꯕ ꯉꯝꯂꯦ ꯑꯩꯈꯣꯏꯅ ꯐꯔꯃꯦꯟꯇꯦꯗ ꯐꯨꯗꯁꯤꯡ ꯑꯁꯤ ꯊꯣꯡꯗꯣꯛꯂꯒ ꯆꯥꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁ ꯑꯁꯤꯗꯤ ꯑꯍꯤꯡꯕ ꯖꯤꯕ ꯑꯣꯏꯕꯅꯤꯅ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯝꯄꯔꯦꯆꯔꯗꯨꯗ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯊꯣꯡꯗꯣꯛꯂꯕ ꯐꯔꯃꯦꯟꯇꯦꯗ ꯐꯨꯗꯁꯤꯡꯗꯒꯤ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁꯤꯡ ꯍꯛꯆꯥꯡ ꯑꯁꯤꯅ ꯐꯪꯂꯣꯏ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯁꯤꯖꯤꯟꯅꯕ ꯊꯣꯡꯗꯣꯛꯇ꯭ꯔꯤꯕ ꯐꯔꯃꯦꯟꯇꯦꯗ ꯐꯨꯗ ꯈꯔꯗꯪ ꯄꯜꯂꯕꯗ ꯁꯪꯒꯣꯝ ꯑꯐꯝꯕ ꯍꯋꯥꯏꯖꯥꯔ ꯑꯊꯣꯡꯕ ꯅꯠꯇꯕ ꯁꯤꯗꯒꯤꯗꯤ ꯍꯛꯆꯥꯡꯅ ꯄ꯭ꯔꯣꯕꯥꯏꯑꯣꯇꯤꯛꯁꯤꯡ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯄ꯭ꯔꯤꯕꯥꯏꯑꯣꯇꯤꯛꯁꯀꯤ ꯑꯣꯏꯅꯗꯤ ꯊꯣꯡꯗꯣꯛꯂꯕꯁꯨ ꯐꯪꯕ ꯌꯥꯏ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ COVID-19ꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯒꯗꯕ ꯆꯤꯟꯖꯥꯛ ꯑꯁꯤ ꯀꯔꯤꯅꯣ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯆꯤꯟꯖꯥꯛꯁꯤꯡ ꯆꯥꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯀꯥꯟꯅꯔꯕ ꯃꯥꯏꯀ꯭ꯔꯣꯕꯁꯤꯡꯕꯨ ꯃꯁꯤꯡ ꯍꯦꯟꯒꯠꯍꯜꯂꯤ ꯐꯥꯁꯠ ꯐꯨꯗꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯛꯂꯒ ꯄꯦꯀꯦꯠꯇ ꯍꯥꯞꯇꯨꯅ ꯂꯥꯛꯂꯕ ꯆꯤꯟꯖꯥꯛ ꯆꯥꯔꯒꯅ ꯍꯛꯆꯥꯡꯗ ꯌꯥꯎꯕ ꯐꯠꯇꯕ ꯃꯥꯏꯀ꯭ꯔꯣꯕꯁꯤꯡꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯍꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯇꯝꯗꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯏꯚꯣꯂꯨꯁꯟ ꯊꯣꯛꯃꯤꯟꯅꯔꯛꯇꯨꯅ ꯂꯥꯛꯂꯕ ꯀꯥꯟꯅꯔꯕ ꯃꯥꯏꯀ꯭ꯔꯣꯕꯁꯤꯡ ꯑꯁꯤꯕꯨ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕ ꯉꯝꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯆꯤꯟꯖꯥꯛꯁꯤꯡ ꯆꯥꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ ꯑꯔꯣꯏꯕꯗ ꯍꯥꯏꯅꯕ ꯋꯥꯐꯝ ꯑꯃ ꯂꯩ We are what we eat ngasi topic asibu khomjinbiduna channel asigidamak ibirakpa Directorate of Research Central Agricultural University Imphal gi scientist Dr. Anand Thangjambu channel asingda thagatpa phongdokjari loinana ngasi gi video asi kamdobagi haibadu comment section da soidana haibirau channel asibu subscribe to widri oiragadi subscribe to wiramu miyam hupna khangminasi video asibu share to biu matangi video da anoba hiram amaga suksoi soidana laksage Science Talks Manipur थागतचरी।